ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯅꯥꯎꯁꯨꯝꯒꯤ ꯃꯔꯤꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯀꯔꯅꯖꯤꯠ ꯂꯥꯏꯇꯣꯟꯖꯝ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯪꯑꯣꯏꯅꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯁꯨꯡ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯀꯤ ꯑꯗꯨꯗꯤ ꯃꯥꯡꯂꯦ꯫ ꯑꯉꯥꯡ ꯇꯔꯨꯛ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯂꯣꯠꯈ꯭ꯔꯦ꯫ ꯔꯤꯀꯤꯗꯤ ꯀꯥꯆꯤꯟ ꯑꯃꯗ 1, 2, 3, 4, 10 ꯐꯥꯎꯕ ꯃꯁꯤꯡ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯤꯡ ꯊꯤꯕ ꯂꯣꯏꯔꯒ ꯃꯆꯤꯟꯗ ꯍꯥꯏꯔꯛꯏ, "ꯃꯌꯥꯝ, ꯑꯩ 10 ꯐꯥꯎꯕ ꯃꯁꯤꯡ ꯊꯤꯕ ꯂꯣꯏꯔꯕꯅꯤ꯫ ꯑꯩ ꯂꯥꯛꯑꯦꯀꯣ, ꯃꯐꯝ ꯆꯥꯅ ꯆꯥꯅ ꯂꯣꯠꯅꯔꯣ"꯫ ꯔꯤꯀꯤ ꯀꯥꯆꯤꯟ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯑꯉꯥꯡ ꯇꯔꯨꯛ ꯑꯗꯨꯒꯤ ꯂꯣꯠꯈꯤꯕ ꯃꯐꯝ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ꯫ ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯂꯤꯕ! ꯃꯈꯣꯏꯁꯤꯡꯒꯤ ꯃꯃꯤꯡꯁꯨ ꯑꯩꯗꯤ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯃꯠꯇ ꯍꯪꯍꯧꯗꯕꯅꯤꯅ ꯃꯁꯛꯀ ꯃꯃꯤꯡꯒ ꯄꯥꯟꯅꯅ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯩꯅ ꯈꯪꯉꯤꯕ ꯍꯥꯏꯕꯕꯨ ꯁꯨꯞꯅꯇꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯆꯥꯎꯕ ꯗꯥ ꯖꯣꯟꯁꯟ ꯑꯗꯨ ꯈꯛꯇꯅꯤ꯫ ꯑꯁꯤ ꯈꯜꯂꯨꯕꯗ ꯔꯤꯀꯤ ꯑꯗꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯀꯣꯏꯊꯤ ꯍꯦꯛ ꯊꯤ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯇꯨꯡꯂꯣꯝꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯗꯝꯄꯥ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕꯗꯤ꯫ ꯑꯁꯤ ꯈꯟꯕꯗ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯈꯜꯂꯨꯕꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯦ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯤꯔꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇꯦ꯫ ꯑꯊꯦꯡꯕ ꯑꯃꯝꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯊꯟꯇꯅꯤ ꯔꯤꯀꯤ ꯑꯗꯨ ꯀꯣꯏꯆꯠ ꯆꯠꯂꯤꯕ ꯑꯗꯨ꯫ ꯏꯃꯨꯡ ꯑꯗꯨꯗ ꯃꯁꯛꯇꯤ ꯈꯪꯖꯔꯝꯗꯦ꯫ ꯃꯍꯥꯛꯀ ꯁꯥꯟꯅꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯊꯋꯥꯏ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯍꯥꯛꯅ ꯊꯤꯔꯤꯕ ꯑꯗꯨ ꯑꯃꯝꯕꯗ ꯄꯨꯡ ꯑꯃ ꯍꯦꯟꯖꯤꯜꯂꯛꯂꯦ, ꯑꯗꯨꯕꯨ ꯂꯣꯠꯂꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯒ ꯃꯁꯥ ꯑꯗꯨ ꯂꯩꯇꯥꯗ꯭ꯔꯦ꯫ "ꯈꯪꯒꯅꯤꯕ ꯅꯈꯣꯏ ꯃꯊꯪ ꯊꯦꯡꯅꯕꯗꯗꯤ꯫ ꯅꯈꯣꯏꯒꯤꯁꯦ ꯑꯩ ꯇꯥꯛꯂꯝꯗꯅ ꯅꯌꯨꯝꯗ ꯆꯠꯅꯔꯝꯗꯣꯏ ꯃꯥꯟꯁꯤꯜꯂꯛꯂꯦ꯫ ꯑꯗꯣ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯑꯩꯉꯣꯟꯗ ꯆꯠꯀꯦ ꯍꯥꯏꯔꯝ ꯇꯥꯛꯂꯝꯂꯕꯗꯤ ꯐꯩꯗꯅ꯫ ꯑꯩ ꯏꯊꯟꯇ ꯍꯨꯟꯗꯣꯛꯂꯝꯃꯦꯕ ꯅꯈꯣꯏ ꯂꯣꯏꯅ ꯃꯊꯪꯗꯗꯤ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯆꯤꯟꯗ ꯕ꯭ꯔꯦꯡ ꯕ꯭ꯔꯦꯡ ꯔꯤꯀꯤ ꯑꯗꯨ ꯉꯥꯡꯉꯒ ꯇꯨꯃꯤꯟꯅ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨ ꯑꯗꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯤ ꯑꯌꯥꯝꯕ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯕ ꯂꯣꯏꯅ ꯍꯧꯒꯠꯅꯔꯦ꯫ ꯔꯤꯀꯤꯗꯤ ꯈꯔ ꯊꯦꯡꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯕ꯭ꯔꯦꯛꯐꯥꯁ ꯂꯧꯕ ꯗꯤꯅꯔ ꯔꯨꯝ ꯂꯣꯝꯗ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯔꯤꯀꯤꯅ, ꯃꯣꯝ, ꯉꯔꯥꯡ ꯃꯣꯝꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯆꯥꯁꯤꯡ ꯑꯗꯣ ꯂꯥꯛꯂꯝꯕꯗꯣ ꯆꯠꯈ꯭ꯔꯕ꯭ꯔꯣ"꯫ ꯃꯣꯅꯤꯀꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯔꯤꯀꯤ, ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯀꯥꯏꯗꯒꯤ ꯑꯉꯥꯡꯅꯣ? ꯗꯣꯟ ꯕꯤ ꯀ꯭ꯔꯦꯖꯤ"꯫ ꯔꯤꯀꯤꯅ, "ꯃꯃꯥ, ꯑꯩ ꯀ꯭ꯔꯦꯖꯤ ꯕꯣꯏ ꯅꯠꯇꯤꯌꯦ꯫ ꯑꯩ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯣ ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯒ ꯁꯥꯟꯅꯩꯌꯦ꯫ ꯑꯩꯅ ꯍꯪꯕꯗ ꯃꯃꯥꯒꯤ ꯐ꯭ꯔꯦꯟడ్ꯁꯀꯤ ꯃꯆꯥꯁꯤꯡꯅꯦ ꯍꯥꯏꯔꯤꯕꯅꯦ"꯫ ꯃꯣꯅꯤꯀꯥꯗꯨ ꯈꯨꯝꯐꯝ ꯑꯃ ꯈꯪꯗꯦ꯫ ꯔꯤꯀꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯣꯂꯤꯕꯨ ꯃꯣꯅꯤꯀꯥꯅ ꯀꯧꯔꯛꯏ꯫ ꯔꯤꯀꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯣꯅꯤꯀꯥꯗꯤ ꯏꯔꯤꯇꯦꯠ ꯑꯣꯏꯔꯦ꯫ ꯇꯣꯄꯤꯛꯁꯨ ꯁꯥꯊꯤꯅ ꯆꯦꯟꯖ ꯇꯧꯅꯤꯡꯂꯦ꯫ ꯔꯤꯀꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯗꯥꯏꯚꯔꯠ ꯇꯧꯅꯕ ꯃꯣꯂꯤꯕꯨ ꯀꯧꯒꯅꯤ꯫ ꯃꯣꯂꯤꯅ ꯔꯤꯀꯤꯕꯨ ꯊꯦꯝ ꯅꯧꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯍꯜꯂꯒ ꯂꯥꯏꯔꯤꯛ ꯇꯧꯅꯕ ꯃꯈꯣꯏꯒꯤ ꯔꯨꯝ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯔꯤꯀꯤꯅ ꯉꯔꯥꯡ ꯃꯉꯣꯟꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯣꯂꯤꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯔꯤꯀꯤ ꯃꯆꯤꯟ ꯊꯤꯕ, ꯃꯤꯅꯝꯕ ꯉꯥꯡꯕ ꯍꯩꯕ ꯑꯉꯥꯡ ꯅꯠꯇꯦ ꯍꯥꯏꯕ ꯑꯁꯦ ꯃꯣꯂꯤꯁꯨ ꯈꯪꯉꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤꯅ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯒꯗꯕ ꯅꯠꯇꯦ꯫ ꯔꯤꯀꯤ ꯃꯍꯧꯁꯥꯗꯒꯤ ꯑꯁꯨꯝꯅ ꯈꯛ ꯇꯧꯗ꯭ꯔꯤ꯫ ꯑꯗꯨꯅ ꯔꯤꯀꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯣꯂꯤꯅ ꯊꯦꯝꯖꯤꯟꯕꯤꯔꯦ꯫ ꯔꯤꯀꯤꯅ, "ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯣ ꯌꯥꯝꯅ ꯌꯥꯝꯃꯤꯀꯣ, ꯃꯈꯣꯏ 6 ꯁꯨꯏꯌꯦ꯫ ꯑꯩꯅ ꯍꯪꯕꯗ ꯃꯈꯣꯏꯁꯤꯡꯗꯣ ꯑꯩꯈꯣꯏ ꯃꯣꯝꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯍꯥꯏꯌꯦ"꯫ ꯃꯣꯂꯤꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, "ꯁꯦ ꯐꯔꯦꯁꯦ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯔꯁꯅꯨ꯫ ꯃꯈꯣꯏꯁꯨ ꯅꯪꯗꯧꯅ ꯌꯨꯝꯗ ꯂꯩꯕꯅꯦ꯫ ꯃꯈꯣꯏꯁꯨ ꯃꯥꯒꯤ ꯌꯨꯝꯗ, ꯑꯗꯨꯅ ꯃꯈꯣꯏ ꯍꯟꯅꯔꯝꯃꯅꯤꯌꯦ ꯃꯌꯨꯝꯗ, ꯑꯗꯨꯅꯅꯦ꯫ ꯑꯗꯣ ꯃꯊꯪꯗ ꯂꯥꯛꯑꯕꯗꯤ ꯃꯈꯣꯏꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ, ꯑꯩꯁꯨ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ"꯫
ꯔꯤꯀꯤꯕꯨ ꯊꯦꯝꯖꯤꯟꯅꯕ ꯃꯣꯂꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯍꯥꯏꯗꯨꯅꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯕꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯕꯅꯤ ꯃꯥꯁꯨ ꯔꯤꯀꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯆꯃꯝꯅꯕ ꯑꯃꯗꯤ ꯄꯣꯛꯂꯤꯕꯅꯤ ꯑꯉꯥꯡꯒꯤ ꯃꯋꯥꯅꯤ ꯍꯥꯏꯗꯨꯅ ꯊꯧꯁꯥ ꯋꯥꯁꯥꯗꯕꯁꯨ ꯇꯧꯔꯝꯗꯦ ꯔꯤꯀꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯑꯗꯨꯃꯛ ꯇꯥꯏ ꯃꯣꯂꯤ ꯃꯁꯥ ꯑꯗꯨ ꯆꯤꯡꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯍꯦꯟꯒꯠꯂꯛꯏ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯩꯔꯛꯄꯗꯒꯤ ꯃꯑꯣꯡ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯔꯛꯂꯕꯅꯤ ꯕꯤꯀꯤ ꯔꯤꯀꯤ ꯃꯣꯂꯤꯅ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯕ ꯏꯜꯂꯤ ꯃꯇꯝ ꯆꯥꯅ ꯂꯥꯏꯔꯤꯛ ꯄꯥꯏ ꯃꯇꯝ ꯆꯥꯅ ꯃꯥꯒꯤ ꯇꯧꯒꯗꯕꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯇꯧꯏ ꯕꯤꯀꯤ ꯑꯃꯁꯨꯡ ꯔꯤꯀꯤ ꯑꯗꯨ ꯑꯗꯨꯃꯛ ꯄꯨꯟꯅ ꯆꯥꯔꯦ ꯆꯥꯃꯤꯟꯅꯩ ꯆꯠꯂꯦ ꯆꯠꯃꯤꯟꯅꯩ ꯁꯥꯟꯅꯔꯦ ꯁꯥꯟꯅꯃꯤꯟꯅꯩ ꯃꯣꯂꯤꯁꯨ ꯃꯥꯒꯤ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯜꯂꯤ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯁꯦꯟꯅꯔꯤ ꯃꯣꯅꯤꯀꯥꯗꯤ ꯃꯍꯧꯁꯥꯒꯤ ꯃꯍꯧꯁꯥ ꯌꯨꯝꯗꯨꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯇꯞꯇꯥꯏꯅ ꯀꯦꯁꯤꯜꯂꯒ ꯃꯥꯒꯤ ꯁꯔꯐꯝ ꯊꯣꯛꯄ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯃꯍꯥꯛ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯂꯛꯀꯅꯤ ꯗꯤꯅꯔ ꯄꯥꯔꯇꯤ ꯑꯃ ꯂꯩ ꯑꯁꯤ ꯍꯥꯏꯔꯝꯃꯤ ꯑꯃꯗꯤ ꯆꯥꯛ ꯍꯥꯞꯄꯨꯔꯅꯨ ꯑꯗꯨꯝꯅ ꯁꯤꯟꯅꯔꯝꯃꯤ ꯃꯣꯂꯤ ꯑꯗꯨ ꯑꯉꯥꯡ ꯃꯇꯝ ꯆꯥꯅ ꯇꯨꯝꯍꯜꯂꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯣꯅꯤꯀꯥ ꯃꯀꯤ ꯁꯦꯝꯕꯤꯅꯤ ꯃꯍꯥꯛ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯐꯖꯕꯗ ꯃꯄꯥ ꯂꯩꯇ꯭ꯔꯕꯤ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯈꯟꯖꯔꯝꯃꯤ ꯃꯁꯥꯅ ꯃꯁꯥ ꯑꯁꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯤꯅꯤ ꯏꯊꯛ ꯏꯔꯥꯡꯅꯤ ꯍꯥꯏꯔꯕꯗꯤ ꯃꯧ ꯑꯣꯏꯖꯔꯕꯁꯨ ꯏꯟꯈꯠꯂꯛꯄꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯗꯒꯤ ꯍꯦꯜꯂꯤ ꯃꯥꯕꯨ ꯍꯦꯛ ꯎꯕꯗ ꯃꯆꯥ ꯂꯩꯔꯕꯤꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯈꯪꯕꯅ ꯈꯪꯖꯔꯕꯁꯨ ꯈꯪꯗꯕ ꯃꯤꯅꯗꯤ ꯊꯥꯖꯔꯣꯏ ꯇꯞꯇꯥꯏꯅ ꯀꯦꯁꯤꯜꯂꯒ ꯃꯆꯥ ꯃꯋꯥ ꯊꯧꯁꯥꯗꯕꯤ ꯑꯃꯒꯨꯝ ꯃꯍꯥꯛꯀꯤ ꯆꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯏꯁꯇꯥꯐ ꯑꯌꯥꯝꯕ ꯃꯥꯒꯤ ꯅꯦꯆꯔ ꯑꯗꯨ ꯎꯕꯗ ꯃꯤꯠ ꯅꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯆꯤꯟ ꯊꯣꯛꯅꯗꯤ ꯀꯅꯥꯁꯨ ꯀꯥꯡꯕ ꯉꯝꯗꯦ ꯑꯃꯔꯣꯝꯗꯅ ꯑꯁꯥ ꯑꯗꯨ ꯁ꯭ꯋꯤꯄꯔ ꯑꯃ ꯄꯥꯏꯔꯒ ꯐ꯭ꯂꯣꯔ ꯋꯥꯏ ꯇꯩꯔꯤ ꯋꯥꯏ ꯇꯩꯅ ꯇꯩꯅ ꯃꯍꯥꯛ ꯎꯪꯂꯤ ꯃꯥꯅ ꯇꯧꯔꯤꯕ ꯃꯊꯧꯗꯤ ꯀꯌꯥ ꯄꯨꯛꯅꯤꯡ ꯆꯪꯗꯕꯗꯧꯅ ꯇꯧꯏ ꯑꯁꯥ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯒꯦꯠꯀꯤ ꯃꯄꯥꯜꯗ ꯎꯈꯤꯕ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯁꯦꯡꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯈꯟꯖꯤꯜꯂꯨꯔꯒꯅ ꯑꯁꯥ ꯑꯗꯨ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯑꯗꯨ ꯀꯥꯏꯔꯦ ꯑꯁꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯃꯨꯛ ꯇꯍꯥ ꯁ꯭ꯋꯤꯄꯔ ꯑꯗꯨ ꯄꯥꯏꯔꯒ ꯑꯃꯨꯛ ꯋꯥꯏ ꯇꯩꯕ ꯍꯧꯔꯛꯂꯦ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯐꯤꯡꯅ ꯅꯪꯅꯕ ꯍꯥꯏꯗꯨꯅ ꯋꯥꯏ ꯇꯩꯕ ꯑꯗꯨꯗ ꯕꯥꯔꯇꯤꯟꯗ ꯌꯥꯎꯕ ꯏꯁꯤꯡ ꯑꯗꯨ ꯐ꯭ꯂꯣꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯣꯏꯕꯗꯒꯤ ꯂꯣꯏꯅꯃꯛ ꯍꯩꯗꯣꯛꯂꯦ ꯃꯍꯥꯛꯀꯤ ꯃꯈꯣꯡꯅ ꯈꯖꯤꯛ ꯁꯣꯏꯕꯗꯒꯤ ꯀꯥꯔꯨꯕꯗꯒꯤ ꯇꯥꯏꯜꯁ ꯃꯊꯛ ꯑꯗꯨꯗ ꯍꯩꯗꯣꯛꯂꯦ ꯇꯥꯏꯜꯁ ꯑꯗꯨ ꯑꯉꯧꯕ ꯑꯣꯏꯕꯒ ꯏꯁꯤꯡ ꯍꯩꯗꯣꯛꯂꯤꯕ ꯑꯗꯨ ꯄꯨꯡꯂꯪ ꯍꯦꯛ ꯂꯪꯉꯤ ꯏꯁꯤꯡ ꯍꯩꯗꯣꯛꯂꯤꯕ ꯃꯄꯥ ꯑꯗꯨꯗ ꯑꯃꯨꯛ ꯇꯞ ꯁ꯭ꯋꯤꯄꯔ ꯑꯗꯨꯅ ꯅꯞꯊꯣꯛꯀꯦ ꯇꯧꯕꯗ ꯍꯩꯗꯣꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯃꯃꯤ ꯑꯃ ꯇꯥꯕ ꯎꯔꯛꯂꯦ ꯃꯃꯤ ꯑꯗꯨ ꯎꯕꯗ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯃꯨꯛ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯀꯅꯥꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩ ꯑꯗꯨ ꯎꯕꯗ ꯑꯁꯥꯗꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯅꯠꯇ꯭ꯔꯒ ꯃꯃꯤꯠ ꯁꯣꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯍꯥꯛ ꯁ꯭ꯋꯤꯄꯔ ꯑꯗꯨ ꯄꯥꯏꯔꯒ ꯏꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗ ꯇꯨꯡꯂꯣꯝꯗꯒꯤ ꯃꯣꯂꯤꯅ ꯑꯁꯥ ꯍꯥꯏꯅ ꯀꯧꯔꯛꯏ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯥ ꯑꯗꯨ ꯏꯊꯛ ꯊꯛꯀꯠꯂꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯖꯗꯦ ꯑꯗꯨꯝꯅ ꯑꯁꯥꯕꯨ ꯃꯣꯂꯤꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯏꯁꯤꯡꯗ ꯇꯥꯔꯝꯕ ꯃꯃꯤ ꯑꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ ꯃꯣꯂꯤꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯑꯁꯥ ꯅꯪꯅ ꯎꯡꯂꯤꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ ꯂꯟꯆ ꯕ꯭ꯔꯦꯛ ꯃꯇꯝ ꯑꯣꯏꯔꯤ ꯑꯁꯥꯅ ꯏꯊꯛ ꯊꯛꯀꯠꯅ ꯈꯨꯝꯃꯤ ꯑꯣ ꯆꯥꯛ ꯆꯥꯕ ꯇꯥꯏꯃꯤꯡ ꯌꯧꯔꯕꯣꯏꯔꯦ ꯑꯩ ꯋꯥꯈꯜ ꯑꯃꯗ ꯇꯧꯔꯨꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯋꯥꯏ ꯇꯩꯕꯁꯦ ꯂꯣꯏꯁꯤꯜꯂꯛꯂꯒꯦ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯛ ꯑꯗꯣ ꯆꯥꯃꯤꯟꯅꯔꯁꯦ ꯃꯣꯂꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯣꯔꯦꯟꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯁ꯭ꯇꯥꯐ ꯀ꯭ꯋꯥꯇꯔꯗ ꯑꯣꯏꯅ ꯂꯩꯔꯣ ꯍꯥꯏꯔꯝꯃꯤ ꯃꯦꯗꯥꯝ ꯃꯣꯅꯤꯀꯥꯒꯤ ꯀꯖꯟ ꯑꯃ ꯅꯨꯡꯊꯤꯜꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛ ꯃꯇꯝ ꯈꯔ ꯌꯨꯝ ꯑꯁꯤꯗ ꯔꯤꯁꯔꯁ ꯑꯃꯒꯤꯗꯃꯛ ꯂꯩꯅꯤ ꯍꯥꯏꯌꯦ ꯑꯁꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯅꯕꯨ ꯐꯔꯦꯗ ꯑꯩꯈꯣꯏꯁꯨ ꯋꯥꯏ ꯁꯪꯅ ꯑꯩꯈꯣꯏꯒꯤ ꯔꯨꯝꯗ ꯂꯩꯕꯅ ꯐꯔꯦ ꯃꯤꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕꯁꯤꯁꯨ ꯏꯅꯤꯡ ꯇꯧꯕ ꯉꯝꯖꯗꯦ ꯀꯩꯒꯨꯝꯕ ꯑꯃ ꯀꯥꯏꯈꯤꯗ꯭ꯔꯥ ꯇꯥꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯠꯄꯃꯛꯁꯨ ꯀꯟꯅ ꯆꯠꯀꯦ ꯉꯝꯗ꯭ꯔꯦ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ CCTV ꯀꯦꯃꯦꯔꯥ ꯃꯌꯥꯝ ꯑꯁꯤꯒ
hoi phare ai loisilak lage wari se amarom da chatkidore asa adu sweeper paina paina wai taiba adu loisinaba lakna khre magi mathau loina duna mesroom da amuk chak chaba changkhre nungthil gi matam oiraklabada Monica gi cousin Sanu adu yorakle Sanu Manipur University da anthropology haiba subject aduda master loituna PhD degree fangnaba thesis amagi maramda tisinabagi tamak Monica hoigi yum asida matam khara leiba lakpani Sanu gi mapa Mani Mohan Dubai da business towi import amadi export company amagi aduda sunatana Sanu hoigi family adu Tik furniture da yamna well known oiba family amasuni Sanu gi mapa Mani Mohan na election gi matamda Shekhar gi mapa gi botasu yamkraba paisa kaya amasu mateng pangkhi aduna Monica hoina Sanu bo yamna luna tawsai paisa gi magun haibasi angakpani Sanu yamna stylish oiba nupi amani kharaga chawjaningba pongjaningba ego yamna wangba Mina tawba thabak thanadabi amasuni magi background asina mahaki pongjabagi machak amasu oiri Monica na hairambadagi matung inna lainaba room ama sem saduna pire yum adugi fajaba adu ubada Sanu mitfam hongba ngamtre asa adu coffee cup ama pairaga Sanu gi manakta changai coffee adu asana Sanu dapi coffee adu piramlaga asa adu mamai leithoktuna chat ki hek tawi aduda Chanuna ngaiko asi haiduna hairi Chanu adu khara saurap tauna coffee adu yengaga hairi kaino coffee asibu asuk yamna khaba hongna bro coffee bu sumaina ron ba hongna bro asi hairaga coffee cup adu sosarga panana floor aduda laktuna langai Hek langbaga coffee cup adu floor aduda taaduna machet loina kaikre asa adu masada hainadaba akiba amadi faure karimata khomjaba ngamdre adum tuminna leptuna lei coffee cup ki akaiba machet sing adu khunjinaba thorang amuk tawrakle Sanu adu amuk makhata na heri nakoi middle class ki people singse karama matamda decent oiduno aidi haiba ngamde Sibu coffee ni coffee bu sumaina kanana lonagi namana pokpadagi coffee ka to amukta thakthri bro as idea amna haina roidorida you deserve to do this you have to pay for it salo coffee ama amuk semga purau Sanu adu asuki matik kaisu leitaba coffee adugi mahauda mai hauduna asawa pumba asagi mathakta loina haithare Asadi ngangliba loliba English matek sing adu kari haino haiba amate khangjaramde mahak ngangliba sing adu afaba amata di yawde haiba asi mahak masana khangjarami asa mapukningda nungaitaba kaisu phaurude u amasung wagi makha tabadi patpani migi makha tabadi patte haiba khalami numitugi nungthil adusu adumak haukhre Monica di numit tadri fauba halaktri Asadi question chenduna mahaki tawgadaba mathau sing adu pangthoknaba hotnari adubu Chanu lakpagi mahaki mathau adu hena chinkhre ngehak fauba sangkhidre sor honba fauba maning tamjadre moli adu angang aniduga lairik tawrga laiminai khanghaudana Chanu adu changai Chanu adu changakpa ubada moli adu respect amadi tawri moli bu uraga hairei nangi ming Moli haiba ming asibu karamba gender debu haidoino Moli na amuk kumai Madam ming haiba sidi ima ipana makhoina pamjabagi matung inna thonkhibani adu hakna aidi khangde Chanu na amuk hairei ado aina tabada nangi qualification su yamde yum asida angang launaba senanaba hired haibadi selpiraga thambani I mean you are nanny or babysitter Mathanta noi Chanu adu phak launa Moli adu tuminna wa amatangang na lay aduga amuk Chanu adu makha tarei class 8 fauba pass tawjarabo nangbo anganga lairikta idubo angang adubo nangna ta idubo gyan taramgadro Chanu na adumna yamna usitaba mawongda hairakpa aduda Moli masa adu asawa phawrabasu pukningi ihul adu fajinduna maithongda awaba amadi sauningba kaya adu
ꯃꯣꯡ ꯍꯥꯗꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯃꯤ ꯑꯃ ꯐꯥꯎꯕ ꯇꯥꯍꯜꯂꯝꯗꯦ꯫ ꯆꯅꯨꯁꯨ ꯑꯗꯨꯃꯛ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯔꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯃꯣꯅꯤꯀꯥꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯂꯦ꯫ ꯃꯣꯅꯤꯀꯥꯁꯨ ꯆꯅꯨ ꯂꯥꯛꯂꯝꯕ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯔꯦ꯫ ꯑꯁꯥ ꯑꯃꯗꯤ ꯃꯣꯂꯤ ꯑꯗꯨ ꯅꯍꯥꯟꯈꯩꯒ ꯏꯃꯨꯡ ꯑꯗꯨꯗ ꯂꯥꯛꯄ ꯑꯗꯨ ꯆꯅꯨ ꯂꯥꯛꯂꯕꯅꯤꯅ ꯁ꯭ꯇꯥꯐꯀꯤ ꯀ꯭ꯋꯥꯇꯔꯁꯤꯡ ꯑꯗꯨꯗ ꯂꯩꯕ ꯆꯠꯈ꯭ꯔꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯁꯨ ꯇꯨꯝꯈ꯭ꯔꯦ꯫ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯗ ꯃꯁꯥ ꯑꯗꯨ ꯇꯨꯞ ꯇꯨꯞ ꯇꯥꯔꯦ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯇꯥꯈꯤꯕꯒ ꯃꯆꯤ ꯂꯦꯡꯈꯤꯗ꯭ꯔꯦ꯫ ꯆꯅꯨꯒ ꯃꯣꯅꯤꯀꯥꯒꯁꯨ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯨꯝ ꯑꯗꯨꯗ ꯇꯨꯝꯅꯕ ꯆꯪꯅꯈ꯭ꯔꯦ꯫ ꯃꯍꯧꯁꯥ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯁꯤꯡꯁꯦ ꯄ꯭ꯔꯥꯏꯚꯦꯁꯤ ꯂꯣꯏꯅ ꯄꯥꯝꯅꯩ꯫ ꯃꯁꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯨꯝꯗ ꯂꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯥꯝꯃꯤ꯫ ꯑꯁꯥ ꯑꯃꯗꯤ ꯃꯣꯂꯤ ꯑꯗꯨ ꯇꯨꯝꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩ꯫ ꯇꯨꯝꯃꯝꯗꯥꯏ ꯑꯣꯏꯕꯒ ꯆꯅꯨꯒꯤ ꯃꯔꯝꯗ ꯑꯁꯥ ꯑꯃꯗꯤ ꯃꯣꯂꯤ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯣꯂꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯁ ꯃꯇꯥ ꯑꯃꯅꯤꯀꯣ ꯅꯨꯄꯤ ꯑꯃ ꯂꯥꯛꯏꯁꯦ, ꯄꯨꯔꯥ ꯂꯥꯏꯍꯨꯔꯤꯅꯤ." ꯑꯁꯥꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, "ꯑꯩꯗꯤ ꯇꯟꯕꯅ ꯂꯣꯏꯔꯦꯗ, ꯃꯥꯒꯤꯁꯦ ꯑꯩꯈꯣꯏ ꯄꯥꯟꯅꯕ ꯂꯥꯛꯏꯔꯥ ꯇꯧꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯦ." ꯃꯣꯂꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯗꯣ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯔꯝꯕꯗꯤ ꯌꯥꯏ, ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯇꯥꯛꯄꯗꯤ ꯂꯥꯏꯁꯨ ꯈꯪꯗꯕꯤ ꯑꯃꯅꯤ." ꯑꯁꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯍꯟꯊꯅ ꯌꯦꯡꯕ ꯑꯃꯗꯤ ꯌꯥꯎꯔꯤꯌꯦ, ꯌꯦꯡꯖꯁꯅꯨ, ꯃꯥꯅ ꯑꯗꯨꯝꯅ ꯌꯦꯡꯂꯒ ꯃꯥꯒꯤ ꯆꯥꯎꯈꯠꯄ ꯀꯩꯁꯨ ꯑꯣꯏꯔꯣꯏ." ꯃꯣꯂꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯌꯥꯔꯤꯁꯦ ꯇꯣꯛꯑꯁꯤ, ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯗꯨ ꯁꯥꯟꯅꯗꯧꯕꯒꯤ ꯁꯔꯨꯛ ꯇꯨꯝꯅꯕ ꯍꯣꯠꯅꯔꯁꯤ, ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯀꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯊꯤꯕꯣꯡ ꯊꯥꯛꯄꯗꯤ ꯅꯠꯇꯦ, ꯆꯥꯈꯥꯎꯒꯤ ꯂꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯉꯝꯅꯕ ꯂꯥꯟꯊꯦꯡꯅꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯠꯇ ꯑꯩꯈꯣꯏꯁꯦ ꯇꯨꯃꯤꯠ ꯀꯥꯡꯗꯧꯅ ꯎꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯀꯥꯡ ꯃꯆꯥ ꯑꯃꯅ ꯆꯤꯛꯄ ꯑꯗꯨꯗꯤ ꯃꯤ ꯁꯤꯕ ꯌꯥꯎꯔꯤꯕꯅꯤ." ꯑꯁꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯃꯥꯒ ꯑꯣꯟꯁꯤꯟꯅꯗꯅꯕ ꯍꯣꯠꯅꯁꯦ." ꯑꯁꯤ ꯍꯥꯏꯅꯔꯒ ꯇꯨꯝꯊꯅꯕ ꯑꯅꯤ ꯑꯗꯨ ꯔꯨꯝ ꯑꯗꯨꯒꯤ ꯃꯩ ꯑꯗꯨ ꯃꯨꯊꯠꯂꯒ ꯖꯦꯔꯣ ꯕꯜꯕ ꯑꯃ ꯊꯥꯜꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯆꯅꯨ ꯑꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤ꯫ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕ ꯑꯅꯣꯞ ꯑꯃ ꯎꯞꯄꯒ ꯃꯣꯟꯗꯨꯝ ꯑꯗꯨ ꯀꯥꯡꯊꯣꯟ ꯑꯗꯨꯗ ꯉꯥꯔꯒ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩ꯫